Leingak ki toupham thokpa Mathou shing Ningthina Pangthoktabadagi Ngasidi Manipur AC Meehatpung Amaga Pangkhak Oire haina Naoriya Pakhanglakpa AC hannagi MLA RK Anand phongdorakli ngasi kakwada leiba veteran politician Okram Jogi Kimda Pangthokpa Pawgi Mifam Amada Wafam asi phongdokladuna RK Anand hai Hauzik Aikhoida mayoknariba asi Manipur kaiba yaba amati Maitei khunai asi mutkiba yabagi phibam amane adubu Leingak asina miyamna pamgadaba maongda phibam asi lakshinaba assembly session da kari khanaba lekhrabage Hauziki luraba tanfam asida state assembly session anirak famfam thokte haiduna debate tawnagadaba nate Manipur Leingak ki law minister na handak media da phongdorakli wafam asida state assembly asi phangi tahale Manipurna achoba issue ama mayoknaraga leidingai tanja asida state assembly famdanaba honarakliba asina takpade paliba Leingak asige pangthokfam thokpa Mathou nathairaga thamle haibadude Leingak ama leina irang asige waroishin namsilaga thamba haibase yamna laibak thibane Manipur gi issue asin loishinaba center amasung state Leingakta pangal amata leitre haibada lalaroi phibam asida assembly session kauba haibase yamna maktangai fadaba apane karigumba assembly session asi kawaroi haina leithoklabade chief minister amadi MLA sing Mathou tawhalaroi haibaga chap manai assembly session kauraga irang asi waroishin ama puraknabagi matangda khanafam thokpane laibak thibade congress party na thamlapu wafamda Lali Chumi haina Leingak spokesperson su oriba law minister na khanaraga leire phibam ase yaurabadi assembly ase dissolve tawraga launa mikal pangthoktuna Manipur kanba ngamgadaba anobo mihut khanbana achumba khongthang oigani haina su RK Anand makha tana phongdokhe ngasi tha trampan ngasi irang thoktuna misi mina thoktuna ngasi leri myam singsi da yamna effective oiba mong ngasi house koi Manipur state assembly se function do yaw do brai wapam this is my first question ngasi effectively kari address to through the house through the assembly of Manipur assembly sida through a proper sitting haitare faja discussion to na miyamna pamba mongda miyamna pamba se hujik problem se crisis solution to haibani miyamna level lo kuki haiba groups degi terrorists me from across the border like me am sing na mi have drone thada na terrorism ki thabak toraba mi have me pum khangdana Maroi na maitei sing da kanna attack tor kan si kari solution to ge wapam sing si to di so has this been discussed highly wapam mayam sing se ngasi house da kari effectively kari khanak ge wapam sing ne ba koi da yam na koi yam na sading da da ba ga koi ni lang tok na ba moi ri se